आकाशवाणी इम्फाल R.K Gorani na pau pajari ahanbada maruoiba pau Rajapala Ganesan ngasi Ukhrul Jilla gi Nungbi Kholen village ta Azadi ka Amrit Mahotsav ka mailen na pangthokpa thauram amada saru yagani Manipur da santi amusu chakhotpa purakna bagidamak sarkarna lakhotliba thabak thauram sing Mukhya Mantri Nongthoman Birena Pradhan Mantri da paudam khre amasung Lieutenant General Manoj Pandey na Bharat Lanbi gi makok oiragani Rajapala Ganesan ngasi Ukhrul Jilla gi Singai subdivision gi manung sana leiba Nungbi Kholen village sa satuna Azadi ka Amrit Mahotsav ka mailen na pangthokpa thauram amada saruk yagani Ukhrul district administration na sinduna pangthokka dawa thauram adu ngasi numit yungba matungda hawgani maki khongset manungda mafam adugi sakot thorangi matangda district administration gi officials ka unaduna wafong kaya khanagani Amaromdra Ukhrul Jilla da pangthokka dawa Siri festival sing ni kunithoi ga mailen na Mukhya Mantri Nongthoman Birena chairman oiba mioi tara tara ena chaba committee ma Rajapal na semkhre festival aduga mai lenena committee aduna tonga tonga meeting ka pangthoktuna festival asi ningchina pangthokna ba khanagani hairi Manipur da santi amusu chakhotpa purakna bagi damak mahaki sarkar na lakhotliba thabak thorom singi matangda Mukhya Mantri Nongthoman Birena New Delhi da Pradhan Mantri Narendra Modi da paudam khre Pradhan Mantri ko unar matungda social media da thagatpa warol amada Mukhya Mantri na hai Pradhan Mantri ko unaba du da raija aska mai leina ba tongan ba wafam kya matangda suwari sanakhi raija asta drug amasung senja thumjagi samasya maru phangna muthatna ba sarkar na lakhotliba akan ba thabok singi matangda su Pradhan Mantri da paudam duna khanganki Pradhan Mantri unaba du da Power Mantri Thonga Beswajit Works Mantri Govindas Konthaujam amasung Shiksha Mantri Yumnam Khemchan su saru yakhi Azadi ka Amrit Mahotsav tharong gi saruk am oina nimit chamani action plan gi manung sana blog hel mela Manipur mafam kya da pak sana pangthok nari Imphal iska henga da ngarang pangthokpa blog hel mela amasung telemedicine ge tharom ken ge Shiksha Raja Mantri Dr Rajkumar Ranjan Haudoki Ukhrul town gi mission ground da pangthokpa Ukhrul blog hel mela da Lok Sabha gi MP Dr Lorho Fojen hai health worker singna anaba singgo minungsiam sung kathokpa ga loina seba tawbigadabani None Thaubal Bishnupur Churachandpur Jiribam Tamenglong amasung Moregi subdivisional singdasu blog hel mela pangthokhi Raija Sarkar gi makok thong officer sing amasung official khudimak masa masa gi posting mafam da office matam da lengdan legadabni hairi Raija gi chief secretary Dr Rajesh Kumar Thopat Cherol aman hai Jilla sing deputy commissioner sing amasung SP sing su masa masa gi posting mafam da sungsoi soidana legadabani Karigumba Jilla gi wang matra thopagi tangai fadaba lairabadi mangjongna chief secretary de ayaba lawgadabani hairi khongthang asi Jilla sing aduda sarkar gi oiba thabak thoram sing ningthina amasung niyom chuna pangthopa ngamhanaba lakhotlakwani haina su cherol aduna makha tari Manipur da housing powder precaution dose lising khumudra mathoi chamri humbuni tho yauna punna covid vaccine dose la konipa lising tara manga satre jangkai thoi kapkre marak asida ngarang mioi ani nauna covid-19 positive oiki mioi sani yangkai ma test tawda mioi ani edu positive oiba thena khibani housing risers active case yangkai humdoi leidi paugi marak thatna tenba break ama Imphal East District ki manung chana semgalakadaba Imphal Ring Road na sokhangadaba lam mapusingi oiba public hearing sing April ki tarik 18 kun amadi kun mathoida pangthoklagani pangthokadaba mapum singdi basikong sinsuba sanglen basikong kairang singya kunau primary school lampak Khurai Thingom Lekai Community Hall Khurai Multipurpose Community Hall Naharol Sintha Kanglop Wangkhai Kaithel Asangbi Haingang Gram Panchayat Ground Haingang Naharol Lesemba Club Thangmaiban Sinam Lekai da ayuk pung mapal dagi nungtil pung ahum phawbada pangthok saragani Hai riba public hearing asida Imphal Ring Road na sokhangadawriba lam mapu amadi mari leinaba khudingmak na tangai fadana sarug yabiranaba loinana akupa marol gi damak Directorate of Environment and Climate Change ki office forum patagi khangbiranaba Directorate asina paujelakli Tabiriba pawasi Akashbani Imphal dagini Lieutenant General Manoj Pandey na Bharat Lanbi gi makok oiragani Corps of Engineers tagi Lanbi gi makok oirakpasi Manoj ta ahanbani
लेफ्टिनेंट जनरल मनोज थासी कुंथ्राद मतम लोरगदबा जनरल मनोज मुकुल नारावानी के मुहूर्त सिलगनी लेफ्टिनेंट जनरल पांडे इंग्लिशिंग अमगा चमापन मरफुनिथोइदा लानमी के कोर ऑफ इंजीनियर्स थबक संखी जम्मू काश्मीर की लाइन ऑफ कंट्रोल द लेबा फुलनवाला सेक्टर द चथकिबा ऑपरेशन पराक्रम द लेफ्टिनेंट जनरल मनोज पांडेना लुसिंखिवनी लेबाक सिनबा थुना चथरिबा कोविड-19 वैक्सीनेशन ड्राइव ता हौजिक फाउबदा वैक्सीन असि डोज कोटी 3.3 लाख हुमुद्रा हेना काउक्रे केंद्रीय हक्सेल अमसु याइफे युम्बाल मंत्रालय की पाउना हाई ngarang khakta da laiba asta vaccine aski 2 lakh 15 hena kapki sahi tara ni thoi digi tara mari phau gi manung da laiba angang sing da hauji phawda vaccine aski 2 koti ani lang nin putrok hena kapkre precaution dose kapa yara ba mioi sing da hauji phawda punna precaution dose koti ani lakh 85 hena kap thokre ngasi phongba pause sing maro pau sing dam haujik maibam Dwijamani leire Dwijamani Thagasari Gorani Chief Minister ngasi Delhi digi Imphal thunglargani haiba nauna wasak lokraba mantri singi portfolio yentoklagani haiba amadi street vendor sing kaithelgi koibada ayuk pung nipan gi matung dagi phamba yararoi haiba pauna Manipur da ngasi phongba pau se singi maroi ba pawaina phongnari Chief Minister na lusingba timna Prime Minister Home Minister ga unakre CM ngasi thunglargani Anoba Minister singi portfolio pirgani haiba pau sanali bakta ahan ba line tawduna phongli CM na PM Defense Minister amasung Home Minister ga unakre sarkar na paikali ba thabuk thoram sing mayek seng na thamkre haiba pau naharol ge thodang da ahan ba line tawri tangdu leita ba sakhut thorang paikhat pada pangba ya ba mateng panggani haiba ge thajaba pirakre haiba pau Isil Express da ahan ba line tawri Narendra Modi na drug amasung corruption gi issue lehendana ba akan bo wafam thamlakre hairi haiba pau pona famda ahan be headline tawri pawasi People's Chronicle da su ahan be headline tawtuna phongli CM na PM unakre state ta paikhat kadaba thabak sing gi wa khanakre haiba pau Sangai Express Manipuri da ahan be headline tawri Koirengai airport ki ekar humphuni thoi gi lam MLA Minister singi Quarter sana ba PBU taksin kre haiba pau hoyelan pau da ahan be headline tawduna phongli Street vendor sing ngasi dagi ayuk pung nipan dagi hen ba yaroi pauna thangal keithel gi lambi da khamba gari sing lokhat lagani haiba pau irei bak da ahan be headline tawduna phongli National Highway 2 gi modbung mana ki thongi phibam phatabana satok sasinda akiba poknare haiba pau Imphal Free Press da ahan be headline tawduna phongli India da COVID-19 gi anoba case cha da marbudra phawba nomagi manungda hengat khre Kerala da mi sibigi sang hengalakli haiba pau Sangai Express English da ahan be headline tawri Amit Shah gi Hindi compulsory ohenbagi mayokta Minister MLA MP anina warep logadabani haiba ireibakta anisub headline tawri Numit chamani gi action plan gi makhada Tamenglong da health mela Local MLA na hudokre none dana CMO na hudokre haiba pau Tamenglong da phongba gan phu mel da ahan ba headline tawri Tamenglong town gi lambi semba haunaba local MLA na yengsin kre haiba pau zila asida phongba chamda ahan ba headline tawri pawasi Tamenglong Times da su ani sub headline tawduna phongli Chief Minister N. Birena Lusingba mahaki timna Nai Delhi da Prime Minister Narendra Modi ge unakre haiba pau Surasanpur da phongba Masona Thar da ahan be headline tawduna phongli pawasi Manipur Express da su ahan be headline tawri Surasanpur da block level ahum ki health mela haukre haiba pau jila asida phongba Nisil Tuhil tu da ahan be headline tawri Gorani Thagatri Dwijamani haujik aroibada maruyo pau amuk hana Rajapal Ganesan ngasi ukhul jila gi nungbi Khulen village ta Azadi ka Amrit Mahotsav ka mari lenena pangthokpa thauram amada saruk yagani Manipur da santi amsu sakhotpa purakna bagi damak sarkarna lakhotli ba thabak thauram sing Mukhyamantri Nongthomam Birena Pradhan Mantri Narendra Modi da paudam khre amasung Lieutenant General Manoj Pandena Bharat Lanmi ki makok oiragani Corps of Engineers ta gi Lanmi ki makok oirakpasi Manoj Pandena ahan bani pauloi jare